Hannagi Matougumna Nungshinana Leiminnaba Hanlaklagani Haina Hannagi Chief Minister NONGTHOMBAM BIREN PHONGDORAKLI Paumisinga unaba amada mahakna makhata na hai handak Delhi da pangthokiba mifam aduda BJP ki legislature ahum natana atai di punna saruk yakhi form khiba mifam adu positive oibaga loinana assembly amuk hanna hingat handuna lamdam asi Hannagi Matougum Nungshinana amadi Kanglup anigi marakta leinaramba nungaina da ba asing kauthokna duna ing tapna panban lamdam ama oiragani loinana torbungda hokiba tang taraga tarukta thokiba thodok aduga mari leinana Indian Army Gurkha Regiment na mafam aduda chatuna Khunja Singh da makhoina Thengnaduna Khunja Singh da full security pigani haibagi thazaba thamkiba adu tasengna apenba poi haiba wafam su thamki Hannagi journey se yam phaba haitare hanadagi do mai koi khanari ba haiba tare marakki kangki marakta dum unaba civil society unaba MLA sing unaba dum tawe adubo handaki si Bharatiya Janata Party gi high level dagi warkada BJP gi oiba MLA kai punna pullakanda Manipur se yam maroina athubuda santi hanjalakpa aduga khoi punna Hannagi adumaina Nungshinana Leiminnaba aduga meeting su yam positive hoy khoi BJP gi leibiriba leader general secretary aduga in charge mayam pullakanda khoi punna athuba matamda Manipur da santi hanjalakpa aduga assembly da khoi punna yaudana function to honna bai base madugi line to da mafam khudimakta community khudimakta afaga fataba loi legani but adubu aina am nungai jabdi ngasi khoigi aigi twitter su tawjagrabani aduga facebook su ngasi khoigi Gurkha Regiment gi kangbu salakana mafam du hak thenglana soiba kholiba tawriba moigi kapai mafam du gi mi mayam ngai ben su unarakanda khoi lei khopna khoi somda su operation tawri kholi mathang tawri kholi kan tawri basigi confidence building se it is good aduna si community amakata dana ta both side ta hairiba matam sana preventive oina tholatring ai da nga thokna bodo ai bharat sarkar na soidana lokhalakani hai nam na expect